Manipur Top Trending News na tunga-tungan reliable source ng lokacaraga mata-matang yoba maruwega ipau su patok pula kasunchari. Ahan headline da center gi lusing basing na khangkau korok labasu BJP MLA sing na Delhi da chatuna mifum da saruk yarabasu laingak semati tamna lairi. Modbung mau fau gi marakta police checkpost amasung station sing na illegal oina sel laure haina governor da wakatre. Mau geta sentry tawada sel piu hai patagi waru nunglu thokna duna ti khulenda ahing leklaga imfa da lakiba oil tanker singda amukhana kakopida sel piu hai patagi watok oire hari. IDP singbu December fau gi manungda mayumda hajil hangada bani haiba demand kansil aduna kokomina moirangi relief camp ta yarekre. Supreme Court na minute nifuga nipan sangba video clip adugi matangda matek khatamak forensic examination tawriba karigino hangkre. Birengi video tape ni haibagi charge tawrutuna Supreme Court na file tawkiba wakaki while chathari. Tiger party tagi tanthokraba misakni charai rongba. Pau sadong fijari ahan bada center gi lusin basina khangkau korpadagi BJP MLA singna Delhi da chatuna mifum da saruk yarabasu laingak semri tamna lairi hairi. Numit kharani gi mamangda BJP gi central leader singna telephone tawtuna khangkau korpadagi PR laingak thupchilaga popular ministry ama atu matamda semalagani haibagi manglang gelona Delhi da changchiduna ngarang party asigi mafum adu laiba headquarter da pangthokpa mifum da saruk yarabasu anu balengak ama amukhana lehalpagi wafamdi tamna lairi. Pause sina thaja byabahum dagi phangba paung haibada ngarang mifum adu party asigi National General Secretary Organization BL Santos amasung party asigi Northeast ki coordinator Samit Patra anina chair lauduna pangthokibani. Mifum asida saruk yakiba BJP gi MLA singi marakta maitei MLA singna state asigi miyam gi apambagi matung ina popular ministry ama atu matamda lehenba chungani haiba wafum phongdok naba yarbasu meeting asibu preside tokiba BJP gi luchingba ani gi maikei dagi hojik Manipur gi oil film asigi mota mahusagumna highway singa sato sin tawba yahanba loinana IDP singbu masagi mayumda hajin hanbana mangil thaba thabak oigani haiba phongdok hairi. La asina maram oiduna Imphal da khaknatna assembly da fawba latuna miyam da saruk yaba yadriba asigi mota ko kijogi mi singbu mahusagumna sato sin tawba yahanba loinana assembly da masigi member punamak masing suna lakpa ngamhaningbagi apabasu phongdoki hairi. Loinana mahusagi phibam singda hanjin hanaba matung ta chahi 2026 ki January taraga mari gi manungdagi langak amukhana sembagi wapum khanaba yai hairesu phongdoki hairi. Amarondana modbungdagi mau fau gi marta police checkpost amasung station singna illegal oina sel laure haina governor da wakat mau geta santri tawbada sel piu hai padagi waru nunglu thokna duna ti khulenda ahing leklaga ifar lakiba oil tanker singda amukhana tangkokpida sel piu hai padagi wathok oire. Asam gi khatkatidagi diesel porpa oil tanker tare ngarang ayuk mau get yoksilakpada mafum adu leramba mau police station gi personnel singna santri tawbada lupa chonga dagi horaga lising phawgi senpam pigadabani hai padagi All Manipur Petroleum Tax Drivers Union gi masuk naiba miyo amana Imphal da leiba DG control da telephone khuthanga wakat padagi santri tawrabasu sel laudana mau get lachin hal lakhrabasu yanari da matam mang badagi Imphal yoksilakpa ngamdana ngarang ahing ti khulenda ahing leklaba matung ngasi ayuk Imphal gi damag lakpada tangkokpidasu amukhana santri tawbada sel laudani hai padagi wathok oina kai hairi. National Highway number 2 Imphal Dimapur lambida chatokisin tawriba oil tanker singda asigumba thaong sing asi yamna toina jatharkle hairuduna ngasi sangapong kachela head office oiliba All Manipur Petroleum Tankers Drivers Union di maiki dagi General Secretary Governor da aiba channel ama piduna wakat kre hari. Tiger party dagi tanthokhraba misakni sarai rongba pambaina luchingda United National Liberation Front UNLF Manipur di Department of Publicity and Education gi Secretary sarai rongba thokchong ngasi thorpa channel amada Wangmayum Ajijur Rahman alias Tiger party dagi tanthokhraba misakni hari. Siro asina hai mayang Imphal gi Bengal Yangbi lekai dagi Wangmayum Ajijur Rahman alias Tiger asi hokiba chahi 2023 dagi 24 fawba party asigi member oi ama oina thabak tarmi party gi chana kangon bu nga pangamlakam dagi Tiger asi party dagi tanthokhraba misak amani hairi. Mahanga hauji mioi kharagi khutpu ama sembalaga chathariba thabak thaong sing asi party ga karingba hiram amata mari leinade Tiger na anti social oiba thabak tharom amata taroidabani karingba mahak amasung mahaki kangbuna anti social oiba thabak tarobagi maragi masuk ina party na saragi gini. IDP singsu December fawgi manung damayunda hajin handadabani haiba demand kasiladuna kokomina moirangi relief camp ta yarakhe. May ahum 2023 dagi horaklada ngasi fawba Manipur amasung union lenga na warusin produktiba Manipur gi tamthiliba lan na maram oiraduna tongan relief camp ta changjapom lautiba IDP singbu lenga na mangjongna hongdo khabagi matung ina chatliba December tha asigi manung da masage mayunda hajin handadabani haiduna changsilakiba kongjang khena kasil haladuna ahan ba oina Coordination Committee on Manipur Integrity gi convener khuraijam athobna luchingba kokomigi mihut kunna ngasi numidang waram Moirang College ta hangba relief camp ta chatuna IDP sing relief camp ta laibada mayak namu khudong chadam sing hakthengana khaminna bagi padamda ahing yarekhe
Relief camp asida ahing yarikpada saruk yariba kokomigi mioi singi manungda lup asigi nupi thomi tara yauri aduga Relief camp asisu Bishnupur district ki manungda IDP sing khwaidagi masing yamna leiba camp ama oiri kokomigi thomi singa matau karamna IDP singna relief camp ta leli haibdu khangdok namagi pandamga iroinana makoibu masagi mayumda hanjin halu haiduna tasilpa demand hena kansil hanaba ahing yarikpagi thabak asi nasina ahanba oina tangsilakpani hairi amaromda lup asigi mije makada lamboi khongnang khongda tha asigi amadagi hauraduna IDP singa lep tang tangsilpa wakat khongchat amadi khongjang ngasi numit taraga mangani janba numit tasu pangthoki khongjang asida saruk yakiba cycle amasung sadu yekumangi lanjanar kiba TH Rakesh Maiti amasung and chikai number maitei kauba IDP anina kuyek piduna numit khudingi khongjang manungda chatharpagum governor ai bacherol ama pesinduna khongjang asina taliba dimasing nahongna ningsingkre kanba yabadi kokomigi nupi luchingbi tara yauba mutsinga moirang college ki relief camp ta hek yaubaga ningtham thagi matam oibana IDP singa mai tikminaduna makoina thengnaba awana sing khangminaba hokre hairi amaromdana Bishnupur district ki torbung Sabal Laikagi imung kunfragi IDP sing masa-masagi memda hajin hankre tha asigi marida Bishnupur district ki Laimram Waroiching dagi lanjalatuna Waroiching High School da hangba relief camp ta janjapam lorkiba imung umfuga marigi IDP chaniga yakai taret Bishnupur gi deputy commissioner puja elangbanna masa-masagi memda hajin hankraba matungda ngasi district asigi ahumlak subu oina torbung mamang Sabal Laikagi lanjalakiba imung kunfragi IDP singsu masa-masagi memda hajin hankre hairi May 2023 dagi horoklaga haugi fawba Waroiching puroktiba Manipur gi tamthireba lagi Thagok singa maram oireduna relief camp singa changjapam lorkriba laikai asigi IDP singbu ngasi district asigi additional deputy commissioner additional district magistrate na luchingduna masa-masagi memda hajin hankibani hairi imung kontra gi IDP singbu masagi memda hajin handringai gi mangonena ADC ADM na phongdokibada ngasi masagi memda hajin gadoriba imung kontra gi mioi sing asigi masa-masagi bank account ta lenga ki maike dagi lupa lising nifu gi senpam DBT gi kuthanga hapre makatana makoi damak lupa lising kuntraga mangagi senpam su hapigani senpam singa sida natana IDP singa mamang thagi amadagi hauraduna nong madalupa marfuga mari gi senpam pirakiba asi mathang sahi 2036 ki March tha phawba lenga ki maike dagi pikigani aduga March tha dagi matung dagina lenga ka khanar matung kari kan mathabak lokatadagi habadu lepani haiki khaparpada producer amadi director singa lana uba yaba sin yaholoidabani nupi samas Lamdam sigi sanabi punsi mahingbu thak wangna pukhatnabagi padamda Manipuri film album serial drama amadi web series na singba buthokliba producer amadi director singa Manipur gi top masak singthabagi mahut lan uhanba yaba sing yahulidabani haina lamdam sigi artu yokhat naba khonariba punamaki mafumda All Manipur Women Social Reformation and Development Samas nupi samas ki General Secretary P Chobitagi chirol amana fundorkli chirol sina makhata dun hai nomagi chara taliba Mama oibi kyabu ikai phirup khumba yaba amadi lamdam sigi chanabibu irang kaithel oina sendong tana bakhak honaroidabani unamak asi miyamgi mangil thariba nupi luk ama oina yengulduna leithokloi helam asida film forum nasu mari lena bakhudi makta koktak piduna hohaning da thodok sing thokna ba hona minasi haiki makata pada ngasigi inkhalamiba naha singa inspire tawu yaba amadi tabada yamna nungai ba paw ama haigadi sahi kundu humdoi khakta ngariba MD Zakaria NDA gi training loiduna Indian Army Commission tawkhe Lamdam asida laiba Maitei Pangal community gi saukthokchaniga oiba mitkup ama oina Imphal East district ki manung chanba yari poktagi chahi kunbu humdoi khakta ngariba MD Zakaria National Defense Academy NDA amadi Indian Military Academy IMA da training mapung fana losinkiba loinana Indian Army da lieutenant oina commission tawkhe hokiba thang genomita IMA da pangthokiba passing out parade da Indian Army da commission tawkiba cadet Chambriga Maugrama thoigi manungda Lieutenant Zakaria su ama oikibani MD Zakaria asi thabak-tagi potharba Block Development Officer BDO Alhas MD Sharuf Ali amadi Mamtaz Begum na pokchaba machanupa mangagi manungda iton bani Indian Army da commission tawagi matangda nungaiba phongdoluduna Lieutenant Zakaria na hai ngasidi matam sangna mangjan pamanglan adu mangphawna bangamle uniform setuna leipa asi damak thabak tawba phangjaba haibasi chawthokchani ni aihakna MD amadi IMA da training tawpada takpi tambirakiba discipline leadership amadi character adu amatta manghandana lepa kidamak thabak tawgani ngasi aina mai paibasi aihak khaktana hona jabadagi mai pakpanate masi punamak aigi imung manung aigi khulda lehoriba marumapang amadi ahal lama singlonena Manipur gi memna sogatpibadagi amasung lamjing lamtakpibadagi mai pakpang ngambani haiki Lieutenant Zakaria gi apokpa Ashraf Ali nasu machanupa na Indian Army gi Assam Regiment Lieutenant oina commission tawba asida nungaiba phongdok kibagaloinena ngasidi Zakaria na aihak khaktana tuna aikogi khungdangda
ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫